NIA Kukising atamdana action tawi haina kuki inpina maral sirakli. Hingsagi thawdoksingda senaba kanglupki iranga mari leinana National Investigation Agency NIA Kukizo community gi miyosing atamdana fai haina maral siraduna Kukising gi apex body ama oiriba kuki inpi manipur kimna manipur da thokliba hingsagi thawdoksingda chenaba kanglupki iranga siga mari leinaba thawdoksing misang mikhai naidana proof tawgadabani haina davi tawrakli. Kimna thadorokpa cherolamagi matung ina hai Kangpokpi district ki leilon baifai amasung Kangpokpi area da leiba leimakhongda thokiba thodoksinga mari leinana Kukizo gi miyosing phakhiba sida nungnangba phongdokladuna NIA na sathakhiba mipha mipun singadu public amasung political pressure singda sathakhibani evidence based investigation singna te hairi cherol asina hai Naga khunja taruk hatkibagi thodok asidana khulai thuna investigation chathaduna action lauri aduga Kukizo taramanga hatkibagi matangdadi karisu tawdana leiri haina maral siri thodok khudimak chap manaba moongda investigation tawgadabani investigation khudingmak kanglup phurup nairoidabani hairi hingsagi thodok singda senaba kanglup ki irang sing investigation sing manung mapan naidana sathagadabani ethnic violence asigi victim oiraba singda arbitrary arrest tawba investigation singda judicial oversight tawba lepkadabani hairi Kukizo area singda pochai pusinbada athingba thamliba asi handoktragadi counter blockade chatharagani Kukizo singna khundariba mafam singda nomagi tangai fadana sizinadaba yadraba polam sing pusinana bahotnabada athingba piba yauna pochai sing matpa amadi mai thabagi thawong sing asi khudakta lebangadabani karigumba lebandaba tarabadi July 19 gi nongyaidagi hauraga numit humni chupna counter economic blockade chatharagani haina Working Committee on Kuki Civil Society Organization Ukrul gi maikaidagi Imphal East Kangpokpi amasung Ukrul District Administration da pung kunmari gi ultimatum pikre haukiba June 15 da Ukrul District ki DC ka pangthokhiba closed door meeting amada District Administration ki maikaidagi Kukizo singna khundariba mafam singda nomagi tangai fadana sizinnadraba yadraba chana thaknaba potlam sing fanghangani haina thajaba pikhrabasu Kukizo area da pusilakpa chana thaknaba potlam sing blockade chathariba singna matpa amasung yekhai thingaiba pibagi thawong sing chathabada natana potchai sing asibu puthok pusin tawriba driver singda kihan khanganbagi thawdok kaya leptana sathari Ukrul District ki Kukizo singna khundariba mafam singda pusilakna bahotna khiba chana thaknaba potlam sing district asigi manung chana leiba wunghon saijang amasung sokbhau gi mafam singda blockade chathariba singna pulap loksin khre haibagi paw phangi asigumba thawong singa sina district administration gi maikaidagi Kukizo singna tariba jaga singda leptana nomagi tangai fadaba potlam sing pusingani haina thajaba pikhiba singadu aremba tahalle National Highway 2 Imphal Dimapur lambi gi sarukta maitai amasung Naga singna Senapati amasung Kanglatombi area da blockade chathaduna Kukizo singna tariba area singda chana thaknaba potlam sing pusinbada tha amarom hena athingba thamlakliba asida central government amasung state government ki maikaidagi masibu thingnaba thorang amata paikhatpa ude hariba jaga singa si fauduna Kukizo community singna sizinanaba chana thaknaba potlam sing pusinanaba hotnariba gari sing apanba piba matpa amasung mai thabagi thawong sing leptana sathari Ukrul district ta tariba Kukizo singna chana thaknaba potlam sing pusinanaba hotnabada athingba pinaba hotnabada local group sing amadi police personnel fawba chenai haina maral sirakli Haujik fawbada Kukizo community singidamak pusilakhiba lupa lakh 10 rongi value oigadaba potchai kaya blockade chathariba singna matpa amasung mangan takhan bagi thawong kaya sathakre Maram aduna district administration gi maikaidagi asigumba thawong sing asi pung kunmari gi manungda thingduna chana thaknaba potlam sing asi phanganana bahotnadravadi July 19 gi ahing nongyaidagi numit humni chupna counter blockade chatharagani hairi Nambalok turel mathakta saba yot ki thong kuki militeni chingnaba singna bom pokhai handuna thadatkre kuki militeni chingnaba khulai paiba militant singna Kamjong district manung chana leiba phangi amasung satrik khulga samna haliba Nambalok turel mathakta Prime Minister Gram Sarak Yojana gi makhada saba yot ki thong belly bridge ama ngasi ayuk anganbada bom pokhai handuna thong adu thadatlambani khunja singi matung ina ngarang ahing athengbada hariba thong aduda bom pokhai bagi ahoba makhol takhi ahingi matam oibana khunja singna mafam aduda satuna yengsinbagi khudong chadaba laikhi tungda ngasi ayuk anganba khunja sing hogatnadringai matamda atopa bom amasu mafam aduda pokhai bagi makhol tarakhi
Madugi matung khunjasingna mafam aduda satuna yenglubada yotki thong adu mayayda tektuna isingda tasilamba thengnakhibani hairi. Bom pokhaibagi pau fangbadagi Chasad police ki team ama mafam aduda laktuna yengsilamkhi. Thaudog aduga mari leinana Chasad police station a case ama lokhatkre hairi. Amaromda thaudog thofam aduda ngasi ayu Kamjong district ki mari leinaba administrative official sing district police amasung Assam Rifles ki official sing laktuna yengsinkre hairi. Panbayay ngarang ahing bom pokhai handuna thadat kiba thong asi Chatrik khunau Chatrik khulen Chahong khunau Chamu Khos Pasau amadi Kamjong district ki Myanmar border ka tainana leiriba khulsing asigi lifeline ama oina leirakhibani. Manipur da thokliba irang dadi BJP su tumina lei Congress su mating thokna thaudang lawde Congress ka BJP ga amana amagi mayokta rally satnakhre. Manipur da hojik thokliba tamthiraba irang singi matang dadi ayamba matamda BJP su tumina leisili aduga Congress su mating thokna thaudang lawde adubu New Delhi da BJP amasung Congress anigi marakta thokliba unkhatnaba asigi matang dadi Manipur da Congress na BJP gi mayokta aduga BJP na Congress ki mayokta kholaw lawduna rally chatnakhre protest tawnakre miyamna kumhai oina yengnakre UGC na lauba NEET gi question paper leak oikibagi matangda mahairoi sing amadi leibag asigi naha kayana sathakiba protesta police na ka henba tawi haibadagi hauraga ngarang opposition gi leader Rahul Gandhi na lusingba prime minister gi resident ki mamangda protest tawki lenga ki mihut thaduna protest adu losin hanana bokhona bada mahayan khide tungda Rahul Gandhi yauna Congress amasung Samajwadi Party ki lusingba sing police na thadоклага gari da haptuna faraga pukhi mahairoi singna police na sathakiba thawong amasung Congress lusingba amabu Delhi police na thangbaga loinana chinglaga pubagi tamthiraba thaudok adu yaningdaba phongdoktuna ngasi Manipur Pradesh Congress Committee na BJP gi mayokta kholaw lawduna rally chatkibani rally eduda MPCC gi president Okram Ibobi MLA K Ranjit TH Lokeshwar yauna yamlaba Congress worker sing saruk yakhi BT Road laiba MPCC gi office tagi lakiba rally aduna Raj Bhavan yorakhi amasung mafam aduda miyam lehauraga o ibo bina lusingba mihut kangbu amana Governor Ajay Kumar Bhala unaduna memorandum ama pishinkhi memorandum aduda palliba kharadi Union Education Minister Dhamendra Pradhan khudakta fam thadokadabani kanglon chumna exam pangthok khidabagi matangda mapung fana parliamenta khanagada amasung mahairoi singi tungi punsi kanana bahotna kadabani Delhi gi thaudokta mara leijadaba mahairoi singi mathakta pankhiba FIR pumnamak handokadabani amasung Manipur kangadabani haibasini amaromda Rahul Gandhi na lusingba opposition gi kangbuna ngarang prime minister gi resident ki mamangda sathakiba protest adugi mayokta BJP Manipur state unit na sinduna Imphal gi maru oiba mafam singda Congress muthatlasi haiba kholaw lawduna rally chatkre rally adugi tungda chief minister Yumnam Khemchan yauna minister sing MLA sing amasung party gi thaumi kayana thambal sangrel gi mamangda asoba wakat mifam chathaki wakat mifam aduda chief minister Yumnam Khemchana Congress ki lusing basu oiriba opposition leader Rahul Gandhi na mahairoi singbu khulai oina sijinarakpa amasung Parliament ki monsoon session numit humni chupna apanba thoan khibagi damak nungaitaba phongdokhi NEET gi question paper leak oibagi mafam Parliament ta khananaba lengakna thaurang tawraga lei adubu opposition gi kangbuna Parliament ta khana neinabada mityeng changbagi muhutta protest tawraga leiri masimak democracy da asoba singnaba amani BJP Manipur state ki secretary K Saratna paumi singda hai Cockroach Janata Party asi kanano haina thibada Kejriwal Rahul Gandhi amadi makhoiga chatminariba party singna maningda leiraga mahairoi sing puthokpa oiramle makhoina mahairoi sing mangda thamlaga irang tawbani haibasi hojikti khangle makhoina India asi Nepal Sri Lanka amasung Bangladesh kumna namfu saphuda thabak tawge haibani India Myanmar gi ngamkhai gi chayet naba losinana ba Manipur gi lamgi saru khara Myanmar gi Kabo Bheli gi machet kharaga onagadawribra Indo-Myanmar border gi Manipur gi saruka Myanmar gi ngamkhai gi matangda matam sangna yetnaduna lakliba asi losinana ba Indiana Manipur gi lamgi saruk khara Myanmar gi Kabo Bheli gi machet kharaga onagadawribra South Asia da yamna maming leiraba diplomat mechanism da Rajiv Bhattacharya kauba amana irakhiba mahaki article amada haribana official oiba document amagi matung ina Indo-Myanmar border gi saruk ama oiriba Manipur gi border pillar number 65 amasung 68 ki demarcation saruk asi athubada losinana ba thaurang tawri loinana hariba Manipur gi lamkhai gi saruk ta leiriba
स्क्वायर माइल 1.4 चाउब सरुक अमा म्यांमार गी लम गी सरुक खरागा ओननबा थौरांग तौरी इंडियाना मणिपुर गी लम गी सरुक खरा म्यांमार गा ओननबा थौरांग तौरीबा असि मपुंग ओइना मणिपुर गी चांदेल डिस्ट्रिक्ट की सरुक खरा अमसुंग म्यांमार गी सगांग रीजन गी कबो वैली गी सरुक खरागनी इंडिया गी माइकैदगी म्यांमार गा लम ओनगदरिबा असि गी मनुंग चना बाउंडरी डिमार्केशन गी सरुक असि था अहुम गी मनुंगदा लोसिननबा थौरांग तौरी म्यांमार अमसुंग इंडिया लेबाक अनि गी लमखै गी सरुकता क्रॉस बॉर्डर क्रिमिनल एक्टिविटी सिंग यावना इलीगल इमिग्रेंट अमसुंग इंसर्जेंट सिंग चथोक चसिन तौबा थिंगनबा म्यांमार गा ताइनरिबा इंडिया गी मणिपुर गी लमखै गी सरुक असि अथुबा मतमदा बॉर्डर फेंसिंग तौबा पामली नॉर्थ ईस्ट स्टेट सिंगा म्यांमार गा लोनरिबा इंडो म्यांमार बॉर्डर परिंगी किलोमीटर 4,493 सांब सरुक असि बॉर्डर फेंसिंग तौबगा मरी लेनना इंडियाना डॉलर बिलियन 3.22 सैंक्शन तौरगा लेख्रबनी इंडिया गी स्टेट अमा ओरिबा मणिपुर अमसुंग म्यांमार गा लोनरिबा लमखै गी सरुक असिना किलोमीटर 309 बाउंडरी डिमार्केशन की थबक असी हौखिबा चही 1953 इंडिया अमसुंग म्यांमार लेबाक अनि की मरक्ता यानबा अमगी मखादा सेमखिबा लेबाक अनि की ओइबा जॉइंट बाउंडरी कमीशन चथगदबनी इंग 2019 इंडिया गवर्नमेंट की माइकेदगिसु पार्लियामेंट इंडो म्यांमार बॉर्डर की सरुक असी लेबाक अनि की मरक्ता यानदुना सेमखिबा बाउंडरी मेकानिज्म अमगी खुथांगदा डिमार्केट तौगनी हाइना फोंदोकपा लेख्रे बाउंडरी डिमार्केशन असी लोरबा मतुंगदा इंडो म्यांमार बॉर्डर की चयेतनरिबा बॉर्डर पिलर नंबर पुना मापन असी कदाई कदाई दे युंगदबनो हाइबदु लेप्थोकनी म्यांमार गा लोनरिबा इंडिया की मणिपुर की लमखै की सरुकता हौजिक यामना चावना येतनरिबा असी मोलसाम की बॉर्डर पिलर नंबर 64 अमसुंग 68 मोरे की बॉर्डर पिलर नंबर 75 अमसुंग 79 चोरो खुनौगी बॉर्डर पिलर नंबर 88 अमसुंग 95 की सरुक असिनी लमखै की मतंग दे येतनरिबा असि लोसिननबा हौखिबा चही 2002 मणिपुर लेंगा की माइकेदगी कैबिनेट सब कमिटी अमा सेमख्रे अदुबु कैबिनेट सब कमिटी अदुना रिकमेंडेशन अमता लौबा ngamkhide चही अदुमक्तदा मणिपुर लेंगाकना म्यांमार की कबो वैली गा लोनरिबा लमखै की सरुक सिंग असि येंगसिननबा अतोपा कमिटी अमसु सेमखि अदुबु हारिबा कमिटी अदुसु ममांगा चप मानना वारेप अमता लौबा ngamkhide मणिपुर गा लोनरिबा इंडो म्यांमार बॉर्डर की सरुक असि मतम की ओइना अदुमक येनदुना लाक्ली हौखिबा चही 2019 कामजोंग डिस्ट्रिक्ट तगी के असांग खुलेन अजय विलेज की म्योइसिंगना मणिपुर की लमखै की मनुंगदा बॉर्डर की एरिया दा युमसिंग सानब होटनबदा म्यांमार म्योइसिंग अमसुंग आर्मी पर्सनल सिंगना अथिंगबा पीखि चही अदुमक्तदा टेक्नोपल डिस्ट्रिक्ट की बॉर्डर विलेज ओरिबा क्वाथा खुनौदा लेरिबा खुंजा सिंगी माइकैदगी इंडिया गवर्नमेंटना म्यांमार गा लोनबा सरुकता ngaliंगैगी मतमदगी युंगदुना लाक्लबा बॉर्डर पिलर अमा हाना युंगलिबा मफम अदुदगी किलोमीटर 3 मणिपुर की सरुकता संगसिलकलगा युंगखि हाइबगी वाफम कयासु फोंदोकपा लेख्रे लोइनना मणिपुर लेरिबा सिविल सोसाइटी ग्रुप कयानसु इशू अदुगी मतंगदा प्रोटेस्ट कया सथबा यावना मणिपुर की लमगी सरुक म्यांमार पीबा यारोय हाइना स्टेट अमसुंग सेंट्रल गवर्नमेंट अकनबा वार्निंग तौखि अदुमकपु इंडिया गवर्नमेंट की माइकैदगी पार्लियामेंट हाना लेरंबा बॉर्डर पिलर सिंग फुक्तोकलगा इंडिया टेरिटोरी दा संगसिलगा युंगबा अमदी म्यांमारना अखोइगी लमगी सरुक अमता लौखिबा लेते हाइना सेंगदोकली अदुमकपु इंडिया अमसुंग म्यांमार लेंगाक अनिगी सरुकता 1953 लेबाक अनिगी लोनरिबा इंटरनेशनल बॉर्डर असी पुनः डिमार्केशन तौमिनदुना मसिगी लमखै लेपथोकमिनदुना यासिनबा अमा लेखिबा सिना हौजिकसु चयेतनबा कया लेरि लोइनना लेबाक अनिगी मरक्ता लमगी चयेतनबा लेरिबा असिगी मतंगदा जॉइंट बॉर्डर सर्वे पांथोकमिनदुना सब्सिडरी बॉर्डर पिलर सिंग युंगबा हौख्रे इंडिया गवर्नमेंट की माइकैदगी हारिबना इंडो म्यांमार बॉर्डर की मणिपुर की सरुकता ngamkhैगी चयेतनबा अमता लेते अदुमकपु बॉर्डर पिलर नंबर 5 की एरिया सिदा म्यांमार गा येतनदुना लेरिबा सिगी मतंगददी हौजिक फावबा वारोसिन पुरकपा ngamदना लेरि हाइदे इंडिया गवर्नमेंट की ऑफिशियल की माइकैदगी फोंदोकलिबना इंडो म्यांमार बॉर्डर की मणिपुर की ngamkhैदा पुना बॉर्डर पिलर मापनदा मतम सांगना चयेतनदुना लाखिबा सिगी मतंगदा ममांग थादा इंडिया दा म्यांमार की प्रेसिडेंट मिंग ओंग हलाइंग लाक्लमखिबा अदुदसु पुखतुना खनखि लोइनना लेबाक अनि की मरक्ता चांदेल डिस्ट्रिक्ट की मोलसामदगी बॉर्डर पिलर नंबर 65 अमसुंग 68 की मरक्ता ऑक्सिलरी पिलर यावना अनौबा पिलर कया युंगनबगी मतंगदा खदरंबा याय
हौजिक चाही लिसिंग अनि तरागा तरेदसु मिनिस्ट्री ऑफ होम एक्सटर्नल अफेयर्स की माइकैदगी चांदल डिस्ट्रिक्ट की मोलसाम एरिया दा बॉर्डर अलाइनमेंट की मतंगदा खनाबा लेख्रे हाइरी अदुमकपु इंडिया गवर्नमेंट की माइकैदगी मणिपुर की लमखै की सरुकता डिमार्केशन तौनबा अमसुंग मणिपुर की लम की सरुक खरा म्यांमार की कबो भेली की मचेत खरागा ओननबा थौरांग तौरिबा सिगी मतंगदा RTI की खुथांगदा सेंट्रल गवर्नमेंट की चपचाबा पाखुम अमा फंगनबा एप्लीकेशन फाइल तौख्रे अदुबो हौजिक फावबगी ओइनदी मदुगी मतंगदा पाखुम अमता फंगबा लेट्री हाइरी ZUFJ अमसुंग नगा वॉलंटियर सिंह की मरकता खुद थोकनख्रे कुकी एरिया दा चाना थकनबा पोलम सिंह पिरंबगी फारगा फुथाख्रे ngasi ayuk none district ki manung chanba bitiang village da khulngak liba naga volunteer sing amasung ZUF ki marakta akanba muong da khuthokna khe amarom da naga volunteer sing na kuki sing da chana thaknaba potlam sing supply tawramba maudagi miyoi ani faraga phuthakre hairi naga volunteer sing amasung ZUF ki marakta khuthokna kiba thaudokna maram oiraga mafam aduda lairiba khunja sing kinabadagi lanjena khe अदुबु थौदोक्तुदा नाकल अनिमक्की ओइना मिसिमिना अमसुंग अशोक अपन यावखिब्रा हाइबदुदि प्रेसना सबसाना खंगबा ngamdri अमरोमदा कुकी अमसुंग नागा अनिगी मरक्ता हौजिक लैरिबा उंखटनबा असिगी मरक्ता नागा वॉलंटियर अमसुंग ZUF की मरक्ता अकनबा मुओंगदा खुथोकनबगी थौदोक अदु रोंगमै नागा लुफुआ मणिपुरना अकनबा मुओंगदा कंडेम तौरक्ली लुप असिना थादोरखिबा चेरोल अमदा हारिबना ZUFJ की माइकैदगी मखोइना जेलियांरोंग मियाम ngak senbagi thabak chathari haina phongdok charabasu masagi miyamda nongmai onsinbagi thawong asi akanba muongda yaningde जेलियांरोंग मियाम asi hojik external threat amasung lamkhai gi matangda singnaba kaya ama mayoknaribani asigumba marakasida khulngak seliba naga volunteer singda onsinbagi thawong asi yamna sumdaba amani naga village sing ngak senanaba pariba khulai sing aduna naga miyambu ngak senanaba leiriba volunteer singda onsinduna attack tawba habasi naga singda chauna minamba amani asigumba thawong sing asina naga miyamda akitu jungba pibada natana naga singi marakta tokhai tahanbada natana naga miyamgi marakta thajanadaba ama pokhalle naga singa puna leminabagi mahutta naga miyamda onsinduna attack chathaba habasi yamna chumdaba amani thawong asi anti naga oibada natana naga singi unity amasung safety da akaiba pibani maram aduna ZUFJ gi maikaidagi asigumba thawong sing asi khudakta lepkadabani amasung community volunteer sing da target tawroidabani bitiang village volunteer sing gi damak group asina sabsana lepli amasung asigumba ikainingai oiba thabak thawong sing asi akanba muongda condemn tawi hairi अमरोमदा नागा मिसम तरुक हाटखिबगी UNC ना सथरिबा मतम कक्तबा इकोनॉमिक ब्लॉकेड असिगी मनुंगदा कुकीजो एरिया सिंगदा चाना थकनबा पोलम सिंग पिरंबगी मरादा माउदगी मियोय अनि नागा वॉलंटियर सिंगना फारगा फुथाख्रे लोइनना असिगुंबा थवोंग सिंग असि मतुंगदा तौदनबा अकनबा वार्निंग तौख्रे हाइना सोशल मीडिया दा वायरल ओइरकली नुंबा कम्युनिटी हेल्थ सेंटर की अवाब मपाव इलेक्ट्रिक कखिबदगी डॉक्टर सिंगना टॉर्च लाइट सिजनरगा अंगांग उनरी नोने डिस्ट्रिक्ट की मनुंगसना नुंगबादा लेरिबा PHC दा मई फाव फंगदबदगी टॉर्च लाइट थालगा अंगांग उनबा यावहौरे हक्सेल की खुदोंग चाबा अमता मफम अदुगी मियामना निंगथीना फंगहौद्री पीपल यूनाइटेड यूथ अलायंस पुया अमदी फुटहिल नागा कोऑर्डिनेशन कमिटी FNCC ना हंदक सिंगी अमसुंग तमगी मनुंग हंजिनबदा लैबा अना लायेंग संग येंगसिनबगी सरुक अमा ओइना ngasi अपुनबा टीम असिना नुंगबादा लैबा PHC गी फिबम येंगसिनखिबनी मदुदा यामना ngakpa मोंग अमदा हेल्थ सेंटर असिगी इलेक्ट्रिक ग्रिड लाइट फावा लेरमदना सोलर खक्तना सलाइबा मई सिजनदुना लेरमबा थेंगनरखी मसिगी सुमथक्ता लेंगाकी रेगुलर डॉक्टर अमा अमदी कंट्रेक्ट की डॉक्टर अनिना सलाइदुना लेरमबा थेंगनरखी हॉस्पिटल असिगी अवाद अपासिंगी मतंगदा हॉस्पिटल असिना फोंदोरकपगी मतुंग इना PHC असिगी इलेक्ट्रिक बिल रुपा लाख 8 हेना ताबदगी चाही मरी मंगा मुक्की ममांगदगी इलेक्ट्रिक लाइन कथटख्रे मसिगी मतुंगदा सेल्को हाइबा कंपनी अमगी मखादा सोलर एनर्जी की लाइट खक्तमक सिजनदुना लाखिबनी नोंजु थागी मतमदा नुंगसागी मंगाल निंगथिना फंगदबदगी बैटरी चार्ज यावदबदगी सेंटर असिदा मई मुतपगी थौदोक कयारक थोकली मतम खरगी ममांगदा अंगांग उननबा थौरांग तौरिंगै मई मुतखिबदगी टॉर्च लाइट सिजनदुना अंगांग उनखिबगी थौदोक फावा थोखिबा लैख्रे सेंटर असिदा ऑक्सीजन प्लांट अमा सारमलबसु मई फंगखिदबना मथौ तौखिदबा मतम सांगले लोइनना एक्सरे नचिंगबा मेसिन सिंगसु सिजनबा याद्रे हाइरी हिरमसिगी मतंगदा FNCC की कन्वेनर NG अक्यूना हाई
hospital asi awat apatana pik thale tampakta oiramliba phibam amadi singda oiramliba phibam ani asi sangdamnabada aduki matik khenare sakhotkraba CHC asida doctor ahum khak leramba amadi nurse nipan leibagi manungda tarukna mahut sinduna puhalamba thengnaba asi yamna angakpa phawi Chingi ana laying sangsingda mahut sinduna thabak tawbagi chatnabi asi paktaknana sathare masida lengakna action amata laukhatribasi tasengna thawong adubu ayaba pirabra haibasi yamna achauba wahang ama oire chingamadi tam animakta manaba mityeng yengduna mioibagi sangdraba yadraba ana layengi potlam singasi sak manaba mityeng yengduna thong manana chawkhat mineraba khaktada chingtamgi nungsinabagi mari asi chawkhat hanba ngamgani Amaromda Puyagi General Secretary Longjam Abothena Hai Kunmathoi Suba Chahi Sa Asida Electricity Fangdaba CIC Amaleramba Thengnaba Asi Yamna Angakpa Fawi Mai Fangdabana Hospital Asigi Electric ki Thabak Thoram Singda Chawna Awatpa Leire Electric ki Oina Hojik Leiriba Main Power Asina CIC Asibu Mapung Fana Salaiba Haibasi Oithoktabani Maram Asina Ahenba Staff Sing Hapa Yamna Tangai Fade ICU gi facility lairiba CIC sigi oxygen plant chalaiba lep kiwasina mathau taba oxygen cylinder imphal dagi lauraga sizinari health center asida ultrasound x-ray na singba mathau taba machine sing chahi kya gi mamang dagi puraktuna thamlabasu health department na machine pankhana ba mi tharak taba amadi lab technician amata laitaba maramna kangkha thang tadana lairi asigumba award pa kaya asi lengak amadi mari lenaba department na Kupna yengsinduna athubada action laukhatrabadi miyamgi khongjang lakani haiki nakalamaromda khongjang asigi saruk ama oina None district ki CMO unaduna wari sanabada natana PHC None gi fibam yengsinki PWG gi lanmi amadi lupki mingchat thiananaba aphongba lilani chingkhai nganba Homecoming ceremony ama ngarang pangthokhibadu kanglai khunai gi ningtam lanmi KCP PWG gi lanmi amasung lup asibu malemda lana uhanduna mingchat thiananabagi pandamda satharakpa kanaroidaba aphongba lilani haina KCP PWG MC unification gi PRO chingkhai nganba khumana thadorakpa cherol amana hairi Cherol asina hai Assam Rifles amadi Defense Wing na mapung oiba thaudang lauraga Manipur lengakpuna sakhi ohenduna Imphal gi Mantri Pukhi Garrison dalaiba Colonel Biplab Tripathi training setup pangthokre hariba KCP PWG gi homecoming ceremony adu Kanglaipa Communist Party PWG MC unification gi mingchat thiananaba Central Security Forces ki namthaki lilani Kanglai Manipur gi mangkraba ningtambabu amuk hanjilaknaba Kanglai khunai gi damak tumba saba mafam khangdana KCP PWG MC unification gi chairman lamyan bakhuman amadi vice chairman poirei maitai gi lising makhada sathariba ningtam lalholup amadi lupki kadar amataga homecoming ceremony pangthokpa leite hojik loop asigi central committee gi member amasung lupki kadar sing general headquarters yauna unit singda khusu khulai singalonena lengdana leiri Kanglai khunai asida khusem gi oiba nomai kapnaba sasinaba surrender sathabada chokthaba leijadraba Assam Rifles amasung Defense Wing na ngarangi adugumba sasinaba homecoming ceremony pangthokadawre haiba pau tabadagi chahi asigi haukiba July 3 da lupna mangjawnana cherol thoktuna Kanglai khunai da mayek sengna khangan khrabani sasinaba surrender amasung sasinaba homecoming ceremony pangthokpada Kanglai miyamna thoina ngai oide hairi Center ga CJP ga wari sanaragani Central Government na ngasi Cockroach Janta Party gi mihut singa wari sanagadauri wari sanabada Union Minister Dr. Jitendra Singh na lusingba awang bathaki mihut kangbo amana lengaki mahut sinduna saruk yagani khanagadauriba maru oiba wafamdi mahiroi singi khongjang asigi matangda Parliament ki leimaida official debate tawgadabani haiba Sonam Wangchuk ki demand adugi matangdani amaromda opposition gi MP singna ngasi amuba fizol setuna Parliament ki mifam yawbala kibaga loinana mahiroi singda lengakna sathakiba thawong adugi matangda protest tawnaba thawrang tawri Congress ki MP Pawan Khera na hai leiba ki konung Delhi da khongjang changsilakiba mahiroi singda ka henba thawong chathakibabu yaningdaba phongdokpa oina opposition gi MP pumnamak amuba fizol setuna mifam saruk yaba lakhibani NEET gi question paper leak oiba yauna aranba thawong sing chathakibagi damak Union Education Minister Dhamendra Pradhan pham thadokadabani haina opposition gi maikaidagi taksilakhi Yari yakhongda leiba mahikna heart soolakpa yai Malem gi oina miyoi billion amarom yari yakhong gi anaba lei haina
World Health Organization WHO gi report amana phongdokli yari yakhong asigi akoibada til leibana yada support tawriba tissue sing amasung saru amang ata thokalli karigumba yari yakhongda anaba leibadagi bacteria thoklabadi igi iselda tinkhraga haksangi atai atopa mafam sing yaukhiba yai maduna maram oiraga rheumatoid arthritis pneumonia diabetes alzheimer disease amasung cardiovascular disease ohelakpa yai American Heart Association na handak ta sathakiba study amagi report na hai periodontitis haina khangnaba yari yakhonggi lainaga calcific aortic valve stenosis CAVS kauba thamoigi laina amaga yamna naknana mari lainai laina asina maram oiraga heart ki thadorakpa e sing haksangi atai atopa mafam sinba thungna yauhanba ngamde CAVS hairiba laina asi chahi khara yamsilaklaba miyoi singda yamna toina thengnaganba laina makhal amani masagi chahi humphumanga helaba miyoi chada anidagi taret fawada laina asi naba thengnai haina Chinese Academy of Medical Sciences amadi Peking Union Medical College ki National Center for Cardiovascular Disease ki researcher Chenyang Lina phongdokhi yari yakhongda laina thoalibasi Pigeonji valis kauba bacteria makhal amana thokhanbani hariba bacteria si miyoibana brush tawba natraga chaba thakpada yawkhiduna hakchang manungda sangkhraga igi iselda tinkhiba yai thijin humjin bakangbu oduna usi singda sangyeng tawduna yengbada bacteria makhal asina heart ki aortic valve ta sangkhraga valve calcification amasung aortic stenosis ohela I haiba mayek sengna khangba ngamkhi Antibiotic thaba matamda bacteria sina hidaki matik mayai chamhanbagi fibam su phangba ngamkhi adum oinamak changyeng asi usida tawba maramna miyoibada su chap manaba maongda thokadra haibasu khangdoknaba makha tana thijinba mathau tari haina Chenyang Lina phongdokhi California gi Mountain Village da Orange Coast Medical College ki cardiologist Yumini na phongdokhibagi matung ina heart ki laina ngak thoknabagi matangda yari yakhonggi fibam lu nana thamba mathau tai haire